Kurumjari Image Paodam Miang Tabiriba Kwai Punamakpu Ahamda Taram Okjari Ngasigi Maroiba Pau Swasthya Hi Seva Movement Prime Minister Modi Hongdokre Chief Minister Biren Luchingduna Khwairamal Kathil Sengkre Amasung 18th Asian Games 2018 da Saru Yaruba Sing Okpagi Thorum Amapang Tokre Hauzik Ngasigi Mapungoiba Pau Muglobirasi Thakai Amachathagadaba Swasthya Hi Seva Movement ngasi New Delhi da Prime Minister Narendra Modi na video conference khutang hogdokre. Hogdokpagi thoramda Prime Minister Modi na ITBP gi miyoi sing yauna school karib angang sing agricultural cooperative sing ki member sing spiritual leader sing Jagi Vasudeva actor Amitabh Bachchan industrialist Ratan Tata amasung Swachhagrahina singba miyoi singa wari watai sanaki man haiki Sahi Mari Dalaibak Asi Kungang Lak Mari Makai District Samri Yankai State Kun Amasung Union Territory Singda Lamang the Kong Hamagi Tong Tokargani Haba Sibu Kanana Kaluram Gadage Toilet Milan Maidra Sagadori Man Makatan Haiki Fatahudi Hundok Pasi Yamna Maru Oibani Jamusung Kashmirgi Legi Pangong Soda Leiba ITBP Jawan Singh the Prime Minister Modi Haiki Jawan Haibasidi Matampur Makamaru Oi Loinana Swasthya Bharat Mission da Nupi Sina Lori Bathodang Singh Yamat Chawi Haina Prime Minister Modi na Fongdoki Swasthya Hi Seva campaign Manung Chanangasi Khwairambal Kaithil Akoibam Pam Singh da Chief Minister and Biren Luchingduna Sit Sengbagi Thorum Chatakre Lamtu Sit Sengbagi Thorum Aduda Chief Minister Hai Kibada Manipur Gilambi Singh Kudong Chadriba Asi Nongju Thaloi Kibaga Langana Atu Matamda Semjilagani Haujik Nong Namaram Oiduna Lambi Semjil Liba Sida Kudong Chadabakaya Laibadagini India gi Lu Nanba City Sing Manunda Manipuri City Asi Yorok Pada Prime Minister Narendra Modi na Manipur Lenga Puthagat Cherol Pirakpa Ekhoi Purmaki Nungaiba Pongni Jati Mapa Mahatma Gandhi bu Ikai Kumnu Utpa Oina Lepak Asigi Prime Minister Narendra Modi na Paikat Kiba Lepak Asibu Lu Nana Thamsi Haiba Pandamda Sata Kiba Swasthya Hi Seva campaign ni Saruk Ama Oina Manipur da Su Satabani campaign ase Sayol Ani Chupna Laliba October Tang Ani Fauba BJP ki Thomi Sina Satagani Loinana October Ani da Pangtok Kadoriba Mahatma Gandhi ki Chamya Kai So Mapok Kumon Gamari Lainana State Asida Sahi Chupa Tongan Tongan Bathabak Thorum Kya Lenga na Packet Kani Sit Sengbagi campaign asi Manipur ki Tongan ba Mafam Sing da Pangtok Kani campaign asida CSO Mahiroi Singh Amadi Miyam Pung Pan Mating Pangbiu 150 birth anniversary ke mari lena koi sahi chupa magi cleanliness ki thabak si yaw na mathang program company masida yam nungai ba paw amana ai koi Manipur the city ani all India ki oina most cleanliness city ki manunda city ani yaw kana honorable prime minister na koi da the Mahud department amadi Manipur ki government amadi miyam da Luna na le appreciation letter musungarang prime minister masana iriga thabire Ngasi campaign adu da Saruk Yakiba BJP ki National Secretary Ram Madhav na haikibada Prime Minister Narendra Modi na packet palepak Luna na Thamsi haiba pandam da chathabak campaign asi BJP ki workers na thabak oina packet pani campaign asi da miyam na mateng pangbidu na mapung phan biu Sit Sengbagi Thormadu da Works Minister TS Biswajit amadi BJP Manipur Pradesh ki President su oiriba Rajya Sabha ki MP Catherine Babananda yauna BJP ki Thomi Singh su Saruk Yaki Deputy Commissioner Chandel Krishna Kumar Nasu Swasthya Hi Seva campaign ngasidagi launch tawkre DC headquarters complex Chandel Pangtho kiba Swasthya Hi Seva campaign launch tawbagi thorum ngasi Nehru Yuba Kendra Chandel Sinbani Thormaduda SP Chandel Angam Kamai Ramonas Additional Deputy Commissioner Chandel Dr. A Chinglan Komamaite SDO Chandel KSS Siddhartha AC2 DC Chandel L Leander
SDC Chandel M Gautam SDC Khengjoy Mohammed Hefazuddin amadi district level officer kayana saruk yaki thorum aduda wangang laduna deputy commissioner Chandel Krishna Kumarna aikhogi punsi amadi society da lu nanbagi maru oiba singi matangda phongdok pagalonana DC na lamdam atugi naha sing Royal Riders Chandel gi member sing Imi Riders Manipur gi mioi singna campaign asida saruk yabagi damak thagat ke ngasi thormadu DC headquarters Chandel dagi DC Chandel amadi SP Chandel na bike rally amalam tharaga loisin ke Manipur building bylaws lising tara nipan haibasida nomagi oiba workshop program ama town planning department government of Manipur na sindra city convention da pangthokre thormaduda mahut amasung town plan gi minister TH Sam Kumar athoy mitung PDA ki chairman T Robindro na thorma pu oiba galena mahut ki secretary M Joy Singha IAS town and country planner government of India R Srinivas amadi chief town planner Manipur and Git Kumar akhana mitung sing oiki workshop program asida tongan ba intellectual singna presentation of provisions of model building bylaws 2016 proposed changes on existing Manipur municipalities building bylaws amadi atay hiram kaya gi matangda wangang ki atoy mitung gi warol piraduna minister T Sam Kumar hai aikoina yum ama saba haibasi aini matung ina piriba guidelines sing ngakna chatlabadi mahusai khudong thiba amadi khusem gi khudong thiba ngaktok pangamgani haiki yum sami du laina sanaba adi environment sok tanaba mebe kasi lo magi makada punna saminaraga lo du makada akoina bound toraga koi punna samanana koi ki toragati fajabuju hengani adagi national calamity dagi akoi artificial calamity dagi koi lunga ko ngamaga koi mebe si yam tangduletan himbai yani habase sigi message sama ek sigi workshops na ipise Imphal West ki manung chanba tharoijam mamang awang lekai da activa horana bo honor mi haibagi damakta miam na puba lekidraba Farooq Ahmad misi yaning da phongdoktuna misi asig matang da sem kiba JSC ngasi Lilong Bazar da CSO singyaw na miam gi mifam ama pangthokre miam gi mifam aduda wangang kiba sing phongdok kibada MD Farooq ki mihat yaning de MD Farooq MBA loiduna lairu misak amani achum aran khangdana miam changduna phurga hatpa si chairak phangningai oi maramaduna misi asig matang da chenariba mioi sing chairak pigedabani makhoi mathakta matik sabe action lakhot kadabani thodok adu independent body amana inquiry to hongadabani Popular Front of India PFI Vice President Mufti Arasat na haiki mihat asigi matang da lengang na atruma wild sathadarbadi center da chatun akan bakongjang kya changsilagani mifam asida amokok amadi heri kon chingma mioi kya su saruk yaki misi asigi matang da anti drug joint committee kairang komidok and khabai soina sindra khabai soida miam na wakat mifam phangkre wakan mifam asida saruk yakeba committee secretary MD Anwar na haiki pongam dana pokpa mioi bagi punsibu sasan hatpan hena mamalai bagum Faruqi mihat adu na taksare laibak thibadi mi amana huran bani haina laubadagi atum aran karino thidoktana mi amabu hekta hatok paibasi tharoijam awangleka gi miambu lepak miamna para tambiba matam oire mafam adugi mioi mari adu mob justice ta maru oina chena bagini haibasisu khangan mathau tare Komjal lising ni tara manga da khoyatong pukri achobada sirga leiramba yai phaba mutumgi misi gi matang da hojik phawba police na charge sheet thangatti haidung asi singjamai chongtham lekai da miamna wakan mi pampang pre chongtham lekai social welfare organization amasung poirei leimarol apunba loop ani na khosam na dun pangtok ki ba wakan mi pam aduda social welfare organization ni ko convener somolana paumi singda haiki sahi ani helaklaba misi asig matang da mari leinaba singna langla langjil puthok pangamdri tha ahongi manungda chena mioi sing puthok kadabani misi asig matang chena bani haiba machimanau ani police na fakhre makhoi adu karamna thadok khibno haiba hojik chapchana khangde misi asida chena ba sing Manipur lengak na tha amagi manungda puthok trabdi makal makha kaya gi khongjang changsil lagani Reformist Students Front RSF na framework agreement ki mayok chatarakpa khongjang gi mat saruk ama oina Thawal district ki manung channa leiba
ACME Higher Secondary School Yairipok amadi Sekmai Kumbi High School Nongpok Sekmai da chathakre slogan laubada natuna agitation asigi manung channa class singda changduna article 371A gi matangda RSF ki thomi singna awareness piki maka tanasu mafam kayadasu tatuna article 371A gi manung da yauriba sing adu miyam da amadi mahiroi singda khangan lagani haina RFS ki president thoiba kumanchana pongdorli ngasi nungtil pung ama khare helakpa adwaida Thailand gi car taramatoi Myanmar gi car ani aduga India gi car taramatoi punna car kunmari mioi humphumari na saruk yaba Asian car rally ama Imphal lomdagi laktuna Moreda leiba trade center thungkre loinana Tenopal district ki SP Dr S Ibomcha More police additional SP Robinson anina taram okhi car rally asi Ministry of Youth Affairs and Sports Government of India Department of Youth Affairs Government of Arunachal Pradesh, Department of Tourism, Government of Arunachal Pradesh, amasung Tata Motors na sponsored tawduna pangthopa car rally amani. Car rally asi country manga fogduna chatluraba matung tang kuntareta Bangkok da tourism conclave ama pangthokani. Conclave asi da India gi delegate sing amasung Thai delegate sing ga punna phaminagani. Conclave asi da India ga thangnana leiba countries singa tourism gi sector asibu henna promote taunaba loinana leipak singi marakta close integration leinaba gi damak ta sinba car rally amani haina car rally asigi team leader Romeo Maitina media da phongdorakli car rally adu ICP da che chang luaro matung pung tar khara helakpada Myanmar lomda changkhre अखोगी इंडियन डेलीगेट्स का अदुगा थाई डेलीगेट्स का सिलिबा प्रोग्राम जे अखोगी इंटीग्रेशन पोरंगना बा अखोगी क्लोजनेस को नुंसी चानना लेमिनरिबा अखोगी कंट्रीज थंगना लेबा अखोगी कंट्रीज जे हेना नुंसीना चानना लेननबा अदुगा मोर ओवर अखोगी टूरिज्म सेक्टर जे अमो हेना प्रमोट तौनबा छिनजबा अदुम रेलीनी राजनीति की लुचिंगबा ओ जोइन हाइक्रे रिम्स की मपोक कुमोन ngarang September 13 da pangthuliba si aran bani numit asi class hoba numit ni wapamasi ngasi nutil paumisinga press club ta unabada join phongdokkibani man makha tarun hai sok lising machamapan humbudrani thoi MPP na sarkar pairingi da chief minister Ali Modina preside tawraga matamdugi governor PK Nehru na chief guest oirga me tang kunithoi da jatra hunkibani itihas pulana toksin kiba asina tungda sathiba am oirakani rims authority na achuma mathidoktu na thorum pangtokpat chomgani unabada sarugya kiba Manipur Pangal political forum gi convener MI Khan phongdokkibada Ali Modina linkalamba rims asi lan mapok mon pangtokpasi tawdana rims authority da kayarak memorandum pisin balaikre athu da rims authority na miyam amadi social media da sengdokkadabani haiki lamdam asida craft amadi furniture gi lamda thabak toriba miyoisana matam gi chanaba anoba designs in putoktuna hena sakot hanaba honasi haina Manipur Legislative Assembly gi Deputy Speaker Robindron Phongdokre ngasi sangangai uche konda non hangdokiba studio paper fry hello Imphal gi thorumda chief guest gi warol pirduna man phongdokibada ngasi north east ki oina hangdokliba studio paper fry asina malemda anoba makhal gi shopping center ama ohenbada natana lamdam asida craft and furniture tawduna sanalambi oiriba miyoi singi damakta su makoina sajaba polam sing adu online da yondun achoba chandalambi ama oiba yabagi horopam oigedoribani craft ki polam putholiba miyoi singna anoba design sing puthoktu craft hena sakot hanaba honasi ngasi hangdok liba showroom asi malem go ina kunthani thoi su showroom ni showroom asi da mamang de leramba maming lerba music na sijanaramba polam kaya design su thamli even we can add the local koi gerumba local ki production na gerumba international markets the world markets da gerumba yong amta di even we can add to the paper fry da add to ga koina benchmark am thamira mo thamiri ba si poche koi local products yo makoi da pb raga anyone interested koi ba mi na website ta lagbi daga kari gunta product pamta di segi through adu yon ba yagne den sina sigi plus point item Friday best opportunity for the customer who want more variety matam kaya gi mamangdagi mi chatpada awaba ama mayok naduna lagliba wangjing tentha kendri manung chanba tentha tuaban gi lambi sendinba haukibaga loina khonja singna apen ma phongdokre
टेंथा खोंगबागी ऑटो पार्किंग दगी किलोमीटर मरियम चिंगया द चंगसिलगा लेरिबा टुआबन खुन असगी खोंगदोबी दगी इरेन फावबा किलोमीटर अहुमलोम सांगबा लंबी मते असि हानदगी हौना चटपा याददुना लेरकपनि हाइरी सेमजिनबा हौरकलिबा लंबी असि यंगसिलदुना यंग ऑर्गेनाइजेशन क्लब YOC टेंथा टुआबन की प्रेसिडेंट नागपम जेम्स न फोंदोरपदा लंबी असि चही कुन की ममांगदगी चथोक चसिंदा अवाबा कया अमदी अनाबा पुथोक पुसिन खुलगी अहन सिंह चथोक चसिंदा अवाबा ओरकपदगी क्लब की नहारोल सिंह बीजेपी की हानगी वाइस प्रेसिडेंट TH जादुमनी द हाजिरोबदगी सेंबा हौबिरकपनि हाइकी खुनाई द लोफम थोपा थौदांग सिंह मसाना खंगना लौरक्तबना महिरु लोपसिंगना खुनागी थौदांग खुदिंगमक्ता तंगाई फदना यौरकपनि मसी अखोगी इराल नट्टी हाइना सोशलिस्ट स्टूडेंट यूनियन ऑफ मणिपुर SSUM की जनरल सेक्रेटरी वुसन लोंगजम न फोंदोखरे ngasi MPPTU SSUM SWA मणिपुर अमदी POFM न सिंदुना इम्फाल तुरेल की हौरपम ओरिबा कौब्रुदा अमाइबा अमाइबी यावना लाइसन तिनसोल तौदना इम्फाल तुरेल कोकथोक चामथोकपगी थोरम द सरुक यारदुना मानो वाफम असी फोंदोखिबनी मानो मखा तारुना जेलो नाट अमदी चना कांगुनु मतम मतम की ओइना मपांगी साफु सिंगना सिंगनादुना लाकपदा अखोइना मतम चाना मदुगी पाखुम पिरक्तबा याई हाइबा मतागुम नोम नोमगी सिंगना हेनगलगी हौकिबा मिरोल पाखुम पिरम दबदु ngasi मिरोल अखोई इराल नटे अदुबु हौकिबा मिरोल द याई हाइदुना ngasi मिरोल अखोइना तुमिन लेसिनगनी हाइना खनबदी यामना चाव अरानबनी इम्फाल तुरेल मांगथोकले हाइना इसेंबगी थोरम पांगथोकलिबासी नुंगी ओइबा वाहनथोक मियाम हुबना खंगलमगनी लाइरिक तमदुना लेगेदबा महिरोइसिंगना इहौ खुदिंगमक्ता यावसिलि हाइनाबसु यावदबा नते अदुबु खुनाइदा लोफम थोकपा थौदांगसिंग मसाना खंगना लौरक्तबना महिरोइ लुपसिंगना खुनागी थौदांग खुदिंगमक्ता तंगाई फदना याव लौरकपनी मसी अखोगी इराल नटे ngasi थोरमसी लमजानबा इराबत की निक्सिंग थौरंगी सरुक अमनी हौखिबदा लमयानबा इराबत की थौरंबु इथक इरांग ओंथोकपा अमदी भोट फंगनबा ललोनबा ओइना चथरमलबसु MPP DW अमदी SSUM गा वाखलोन मानबा लुपसिंगना ngasi थौरम असगी अनौबा कांगलोन अमदा मियांगबा हकथिंगना थौरम अमा ओइना पांगथोकलि हाइकी सेंलबा इम्फाल तुरेल सिदा नंगा चंगबनिना उचाई सिंगबा असगी यामना खोगी लेगिबा मियामदा समाइबा नत्रगा सिंसेंग हाइबदा मियामसु खंगदु मियामसिदा धर्मगी लिंगदा पोलिटिकली मियामगी ते उचाइबनी मसदी को यामना कन्ना यानिंगदे अदना लेगिबा सेंलबा इम्फाल तुरेल सेंथोकना पोखोक तांथोबी थोरम पांथोकतेबनी लोनिना अखोइना मु याम मरुइना कंजिलिंगबदी पांथोलिबा थोरमसी लम्यामबी राबोनी सिं थाबुंगी मनु थोरमसिंग मनु कन्ना पांथोकतेबा थोरम मखगनी मणिपुर लुखाबी की मसिंग हेंगललिबा सिगी मरु ओइबा मरमदी निसानी हाइना खेत्रीगांव केंद्र की MLA एन इंद्रजित ngasi यंग वुमेन हेल्प ऑर्गेनाइजेशन न सिनबा टेंगबांग थोरम फॉर डिस्ट्रेस विडो की थोरम द पोंगदोखरे ngasi मणिपुर स्टेट फिल्म डेवलपमेंट सोसाइटी द पांगथोकपा अचंबा थोरम अदुदा महान हाई वारबा विडो सिंग द टेंगबांग बगी असिगुंबा थोरम अमा पांगथोक पिरंबा असि हाइनिंगाई लेतना थागतली माकी केंद्रदा निसा योनबा थिंगबगी थबक कयामरुम अमसु पाइकली लोयना मतम खरगी मतुंगदा निसादगी ngakthokpa ngamba केंद्र अमा ओइरगनी ngasiगी थोरम अदुदा मपुरेबा लेत्रबा सिंगदा खुदोल सिंग तमकी निसागी मतंग तौरकानी ममा मपुरबा कायनरगा अनी अगांग मांगजलक्पा अदगी मचाचिंग सेम गमजलक्तबा नुपीना मागी हिंगनबैदमत चलोरकान फत्तब वाखलोलम मयाम उरक्पा कयामसु लेदी अफब वाखलोलमसु उब कयाम लेदी हारि मयामजे मसी कन मंगमनबैदमतनी ngasi अखोई अनौब सरकारना युम युमदा चतना अंगम मतेंग पांगदना युम लेजदबा अदगी साब गमजदबा मिंग चनब गमजदबा लारिक तम गमजदबा मयाम अखोई होनजरी हाबिसनी ngasi चनोजिदा अपील तौजैस थौबाल डिस्ट्रिक्ट की वांगजिंगदा लेबा इंस्टीट्यूट ऑफ रूरल एजुकेशन IRE ना लमदम असिदा मथौ मसक खंगबा अमदी मतिंग लेबा ओजा पुथोकनबगी पांडमदा चही खुदिंगी पांगथोकलगा लाकपा वर्कशॉप सही असि ओइना थासिगी तरामथोइदगी निमित मंगानी चुपना चथरखिबा वर्कशॉप ऑन रीचिंग प्रोफेशनल एज थ्रू एजुकेशन ngasi इंस्टीट्यूट असि ऑडिटोरियम द लोसिनख्रे थोरमदुदा थौबाल डिस्ट्रिक्ट की ADM लाइस्रम राधाकांत सिंहना अथोय मिथुंगलेन इंस्टीट्यूट ऑफ रूरल एजुकेशन IRE कॉलेज ऑफ टीचर एजुकेशन वांगजिंग की प्रिंसिपल राजीव कुमार नारेंगबमना थोरमपु अदुगा INI न्यू दिल्ली की
Honorary Secretary aduga former Supreme Court Commissioner Dr. Mahabir Jain, Manipur University Department of Teacher Education ki Head Dr. Paodam Sobita amasung APNA School Greater Noida gi Principal Lovekesh Jain akhano mithung len sing oina dai zafam ki loisilakpada workshop aduda saruk yakhiba trainees sing the appreciation certificate singsu ngasigi mithung len singna yentoke Taubal District ki Wangbal Gram Panchayat ki Manung Chanba Ward number 7 Kairembi Khok Awang Lekaida MGNREGS ki Makhada Sok Lisini Tara Taret Taranipan ki Oina Thabak Suba Hokre Ngasi Anganba Ayukta ki Hauna Ward number 7 ki job card holder singna Kairembi Khok Awang Lekai ki Saba Lampak Achaubada Tholaktuna Lampak ki Akoiba Sengdoktuna Semnin Sajin Kre Wangbal Gram Panchayat ki Upapradhan L Khogen Singana Pongdoropada Lisingni Tara Taret Dagi Miam gi Mihut Ama Orekpadagi MGNREGS ki Makhada Lisingni Tara Taret Tarnipan gi Sel Thadaraktuna Tabak Subasi Masidagi Suriba Sina Ahanbani Harduna Makhatana Su Ahanba Scheme Sing Thada Biraktuna Apaba Chakatpa Kungang Ama Ohenbiu Haina Government ki Puning Sing Silaki Ngasi Wangjing Tenta CD Block ki Makhada Leiba Airok Part 1 Gram Panchayat ki Makhada Leiba MGNREGA job card holder sing Nimit Marini Kusuman Yantokre job card holder sing Kusuman Yantokpi Kudung Chabalorga Panchayat Asigi Manungda Ladiba job card holder singna Masa Masagi account dagi Masa Masagi Fangada Paisa Adu Kaktang Loktok Piu job card holder singna Puxil Sengna Panchayat Asida Cooperation PBU Haiduna Panchayat Asigi Pradhan El Khambas Singana Ningsingki TH Syam Kumarna More Town Bu Lunan Thamnaba Honazariba Workers and Traders Association More Watamda Dasbin Singh Lainabagi Selgi Mating Pangbir Pagi Damakta Watamna Thagar Pongdor Kre Ngasi Ayuk Workers and Traders Association Moregi Office ta Pangtokiba Paumi Singa Unaba Amada Watamgi General Secretary TS Sekharji Nahai Watamna Morebu Lu Nana Thamnaba Amot Akai Sing Sengdok Liba Asida Dasbin Matiksan Laitabana Soroki Matai the Amot Pa Adumak Saidun Laiba Si Nuaitabadagi Minister T. Sam Kumar Hajarubada Minister Sam Kumana Harau Selgi Mating Pangbirak Pagi Damakta Watamna Harau Bamasung Tagar Pondok Le Dasbin Sing Adu More Bazar area Lonana Custom Preventive Force More Amadi More Police Station the Thamki Sahi Asigi Oina Kwadi Kan Manonglay Nung Sit Philippines ta Humjilaki Badugi Yangduna Soy the Ngamdana Bagidamak Laybak Adugi authorities na local lay Mioi million Mari Hena Sapagada Mahumda Hongdo Hankre Pungda kilometer Taniya Kemanga Yang Sit Pan Nonglay Nung Sit Mangkut Asi kilometer Chamapan Park Chauna Akanba Nong Haitabagaloina Cagayan province Yorakre Hari Nonglay Nung Sit Asigi section Wa province Kunmanga the Kangan Kre Isabella province Manakta Leba Cagayan Gi Mioi million Mari Daspi Ani Rongi Matang the emergency meeting to the local Payaba Torang Kudimak Lokanaba Sem San Krehari. Light material Yum Nising Nipunipan Sare Hari. Yum Singadu, Taurina Chain of Hazili Amadi, Fishing Boat Tami Hari. Handak Sahida Pangto Kiba Kumato Suba Commonwealth Games, listening Taranipan Amadi, 18th SN Games, listening Taranipan, Medal Lord Laba Amadi, Saruk Yaruba Sanori Singh Official Singbu, Opitorum Amangasi, Hotel Classic Granada, Manipur Chief Minister and Birena, Atu Mitung Udra Pangto Kray. Taramaduda Youth Affairs and Sports Minister Letpau Haukip, MLA Wangway SC, MIDA Vice Chairman O Lukoi, Secretary Yas Bobby Waikom, Director Yas Armstrong Pame, Tuanba Sports Federation Gi Miut Singh Amadi. Official Kayasu Saruk Yaki, Nasi Toromda, Chief Minister na Medal Lord Labas in the Lupa Lak Nipan Saruk Yaruba player Amadi, officials in the Lupa Lak any case incentive on Piki. Equity Hanabasis Hanaruga, gold medal from Uruga. Madugi prize from Naga, or Madugi service and Matunga. Honorable Lepopra. I didn't feel the one you go left on the way. I didn't feel the one. Madam, 99% Makahibadi Langadra, 80-90%
Manipur represent over India represent over Maram Saba recognized over discipline the opposite we give we have given benefited idea my maximum they could be winning. All Marine Sports Association gi media makhada Maipo Soccer Youth Development Organization MSYDO na Sindra Maipo Playground Chathariba to Tarataret Suba 7-man soccer tournament 2018 gingasi Sanakiba Hano match ta Friends FC na Nil FC bu Panjal Amasuno the Mighty Pikre. Ani suba match na Kaksing Ningtho Irum Lekaina Lighting Kumanbu penalty Kaunabada Panjal Amasuno the Mighty Pikre. Haukiba August ki tang kontrama thoi dagi hauduna All Jiribam Sports Association Jiribam Manipurna Sinduna Jiribam Higher Secondary School ki playground Timnipan Saru Yaduna 14th district level sub junior boys 15 years and below football tournament 2018 for N Harisaran Trophy ki ngasi sana ke second semi final match ta JYC Jairol Pokpina Mirpur FC bu goal amasunoda Mighty Piduna final changkre lagliba September ki tang taratareta PSG amadi JYC final sanaragani hauzik aroibada maroiba pau amu hana pizari Swasthya hi Seva movement Prime Minister Modi na hodokre Chief Minister Biren Luchingduna Kwairamal Kaithil Sengkre amasung 18th Asian Games 2018 na saru yaruba sing okpagi thorom pangthokre ngasi ki damak tadi image Paodam pijaba matang asi losinjari miyam amukana khurumjari